Lakhipuronline puthokchaba November gi tang 13 ningthau kaba numit ki Khomjinba Pao tabirasi. Ahanbada maroiba Pao Silchar National Highway gi nupi macha mamang ki bagi thodokta Silchar Sadar Thanada miyam hopna thomjinkhre. Ahenba masana kaya ga loinana School Sports Meet 2022-23 mathangi thada pangthoklagani. Maitai amadi maitai pangal amata oiduna thabak oina utlasi haibagi wakhalonda mifam pangthokre amasung phangpham thokpa hakki damakta su aikoina bikhani ri haina tipra mathagi luchingba Pradut Kishore Deparmana penaba phongdokre. Haujik mapungoi Pao tabirase Silchar National Highway gi nupi macha ama mangkhibagi numit kunma thoini suraba phawbada police ki maigedagi kariguma langla langjit amata puthokpa ngamdana leire. Hiram asigi matangda khoisaunaraba miyamna Silchar Sadar Thanada laktuna athuba matamda nupi macha sibu tekta kaidana puthokpinaba taksinkhre. Silchar National Highway gi ahong sangbam nilbir gi macha nupi ahong sangbam nilima haukiba October gi tang 13 Kalipujagi numidang wairam yumdagi thokhibadagi hanjalakhidabane. Numidang pung mapan gi matungda mobile phone switch off tawkhibadagi imung manungi miyoi singna mathangi numit October gi tang 15 da FIR ama pisinki. Amsu yauna tongan balup singna ngarang Silchar Sadar Thanada laktuna langla langjin puthokpina bataksinki. Thaudok asigi matangda imung manungi miyoi sing yauna miyam gi oiba mifam ama Manipuri Boys Hostel Silchar da November gi tang 13 da pangthokhi. Mifam adu Amsu gi ex-president Saikhom Komlakantana preside tawki. Amsu gi General Secretary Kabrabam Bikramjit, Amsu gi ex-vice president Advocate Phanjobam Loknath, ex-general secretary Laisram Satyajit, RK Gopal Sana, Sawgaijam Subongkor, Satyendra Singha, Kumujam Raju, Somor Luang, Chandmani, Waijayanta amadi tongan ba miyoi kayana mifamda wangangki. Mifam asi loiraba matungda Silchar Sadar Police Station da OCM Amit Singha ga unaduna wari sanaki. Amadi oiriba development singi matangda OCna miyamda paudamki. Adubu numit kunma thoini suraba phawbada case asigi matangda langla langjin ama phawba khangdaba sina miyamda khoirang khoisauna hanki. Amadi athuba matamda puthok pidrabadi miyam horaktuna administration gi office singda makhal makha kayagi democratic oiba khongjang changsinba hauragani hainasu tiliba miyamna amata oina ware blokki. Ngasi Manipuri Boys Hostel da miyam gi oiba tongan lup miyam pullaga aikoi gi punna phamina gi famna ware amta oina lawra matungda aikoina haukiba na October gi tang 13 da aikoi gi sandawaram gi pung 3 aswai dagi mangkhaga ngasi November gi tang 13 nimit kunni sura phawda mangkhiba aikoi National Highway dagi aikoi gi Nilima Singagi magi langla langjina mata ngasi phawba nimit kunni sura phawda aikoi gi karimata pawmata phangna laibasi matanga aikoina as a society natra khunai sina kaitom thoi hagi matanga ngasi aikoi fam pathok chabni madugi mamangda aikoina haukiba November gi tang 5 da aikoi DC da unaduna Amsugi Magadi Memorandum Pisan Giba Lake, Yumgi Magadi SP Unadana, Masig Matanga, two Matamda, Tabalokot Pinaba, I have the Mankiba, Lilima, do two of the Photopia, Tonga Tonga Makalgi, Yumgi Magadi, Tonga Tonga, CSO Sing, Civil Society Organization, Magadi, like Adu Haji Powder, Haji Powder, Chapcha, Masilang, and all power, Koi Lay Miam, all power country, Yung Manuna Kari Power, see Matana country, Madame Sisi. Aikoi Basoro Thanada laga aikoi OC unajabani aduga masigi matang OCna laiba development me amasu haibirei aduga aikoina amuk hena su haibdi matam masinumi kuni helabnina masigi matang da aikoin thinta dun lairagadi yaroi maduna athu matam na sigi investigation tawbiu aduga yam thuna masigi matang da aikoi gi langang gi chi puthokpir natragadi aikoi laiba miyam masi hawraktuna karigoma matam da aikoi gi administration gi famsing da bu oyo ai tongan ba aikoi sarkar gi losang sing da khongyang changsilakani haina sumaina Marida Yumda Sandawaram da Nidangwaram da Yumdagi Mapanda Kogi Lai Kuramba Toki Badagi Hanjelakta Badagi Kanata missing Ujibagi case to Gimatang da Nasi Koi Manipuri Boys Hostel da Lamdam Sigi Sangnai social worker Kanogi Saikhom Komlakantagi Manipur Boy Biduna Tongan Luching Bojasing Yauraga Amsu Amadi Mera Pai Yauna Munungi Musing like I musing Yauna before Pangtok Chakre Madugi Matunda going to see Kanoda Silchar Sadar Thanada Laga Hanaski was you a Biriba Maitanjam Amit Singaga
उनदुना अखोई केस की मतंग दा अखोई यूथ कांगू सिंगना यामना सांगना वारी सानाजखरे अखोइना मसी मखा ताना दाबी तौजबदी खर थुना लंगला लंजिन पुथोकपीदुना अदुगा लोइना लोइना अखोई मिनिलिमासी मिसिंग नत्ते मसी किडनैपिंग हाइबसी अखोइना याम कन्ना चिंगनाजे अदुना मसिदा मरान लाइबा मियोइ सिंगसु अखोई याम थुना पुथोकपीदुना अखोई आइन गी ओइबा अखोई थबक थौरम चथाबिनबगी तम अखोई ओसी साहेब के मफमदसु अखोई निंसिंगजरमी अदुगा मखा ताना खर निसिदा निमित कुन्नी हौजल फाउदा अखोई एक्शन लौबिरक्तबसी खर निसिदा अखोई लौबिरक्त्रगदी अखोई डेमोक्रेटिक वेदा तोंगान तोंगान मखल मथेनगी आम सुमदे मैरा पाइबी याउना ते लुपसिंग पुल्लगा अखोई मयाम पुन्ना अखोई तोंगान तोंगान डेमोक्रेटिक खोंजंग कया चंसिनगनी हाइबसी अखोई नसिगी मिफमना अखोई लेमना अहिंबा मसाना कयागा लोइनना स्कूल स्पोर्ट्स मीट 2022-23 मथंगी थादा पांथोकलगनी स्कूल स्पोर्ट्स कमिटी की मिफममा नवेंबर की तांग 13 रिटायर्ड मेजर फुरिसाबम मनिधन मिफम पोइदुना प्रिंसिपल टेमदेप स्कूल की संगाइदा पांथोकतुना चाही असिगी पांथोकतोरिबा स्कूल स्पोर्ट्स मीट 2022-23 मथंगी थादा पांथोकपा हाइना वारेपनखि अककनबा नुमिति मथंगी मिफमदा लेपनगनी हाइरि एथलेटिक्स दा लमजेल चेंजोंग मांगजोंग सॉकर सेपाक तक्रो थांगता फेंसिंग बैडमिंटन ताइकुंडो अमदी बॉक्सिंग न चिंबा अनोबा मसाना सिंह हंदकी असिदा हपचिलगनी मिफमदा NIS कोच ओजा एलांगबम प्रेमकांता कासार थांगता की प्रेसिडेंट बुद्धचंद्र सिंह हेडमास्टर श्यामल सिंह हेडमास्टर विक्रम सिंह नॉर्थ ईस्ट थांगता एकेडमी की प्रेसिडेंट राजेश्वर सिंह सागपम रोहित कुमार शांति कुमार सिंह अमदी अब्दुल मतलिब न चिंबा मियोय सिंह सरुक जाखी अंगांग सिंह अफब लंबीदा पुरक्तुना तुंगी पुंसीदा स्टूडेंट स्कॉलरशिप अमदी अते अते थबक चंगमना चिंबदा थोइदोंना मतेंग ओइनबगी पांदमदा स्कूल स्पोर्ट्स असि सिनबनी हाइरे मेइतै अमदी मेइतै पांगल अमता ओइदुना थबक ओइना उदलसी हाइबगी वाखलोंदा अखनब मिफममा लखीपुर असेंबली कॉन्स्टिट्यूएंसी की मनुंग चनबदा लैबा कप्तानपुर 18 लांगेपारदा लैबा पूर्णिमा चौधरी की संगाइदा पांथोकरे नोंमाइजिंग निमित नवेंबर की तांग 13 पांथोकिबा मिफम अदु थौनाउजम तोन सिंह अमदी निंगोमम रंजित नसिनखिबनी मिफम अदु मोहम्मद नुरुलना मिफम अपो अमदी जी नरहरि शर्मा ओइनाम बिरमनी खांगेमम थंबालंगौ कोंथौजम नबचंद्र सापम शरद इंगुदम नीलबीर कैसाम गुनो लैसांगथेम नंदबाबू दयानिधि शर्मा देमा खान अमदी बाजी चौधरी ने चिंबा मियोय सिंह सरुक जाखी तुम मरोसी अखोई मिकअप थोसी आई ngamdrabase ai ichara ai isuda ning tam piram jai wakan che mase akhoi cheleraga masi changba pangan changba jai paisa changba jai mayam changba jai punma se mase akhoi mateng panaraga akhoi mungtang di honaram jai be bagi nau ani na masigi organize to family base jam na nungai ta bada ina nga ji khangam de ngaji ta bada ai chu jam na masigi mayam de jam na masigi encourage thona pikhali mi pam ya ba aduna mat mar mam da sigi miting gi phambi raga ko gi bora ki si kwa mu jaw bala ko ka sar yo ni to me da ha aj pun ma to na tong mayam pham na bagi yam la chaw na making to na ko thoga mayam pun pham bari yam phani ani khalje hojik chawkhatlaba matam asida khoigi samaj amato oisi lon chawkhataba yade akhoi masen amatani haibagi akhoi Assam da Manipuri lon sina akhoi gi associate official language ohenabagi tamakta dabi mayam am tori club organization mayam am lei maifa lei gi aduga akhoi masen hojik su matam lei ase akhoi gi itihas da akhoi gi history da akhoi gi phurup ani sigi tungda lakadaba ichai naw singa tamjani ngai oiba adugumba mifam amane aba ngasigi mifam ase aduna ngasigi mifam ase adumaina ikoi chatnaba tawriba thoram je bane meeting si ko do chawkatnaba hoi amato wai nabai tawdi si thagan ngai mi aduna chakat thawram je hawramina oi tungdu si chawkatnaba hona si amato wai no hona si adu develop oi gidami immunity layer gi develop oi mi immunity layer develop so oi masiga maitai ga pangan ga
ख्वाइदगी पॉजिटिव याम स्ट्रेंथ ओइबा पॉइंट से लोन से लोन से अखोगी इमारोन से आइना पामना से ओंधो कैसु यारो दुगा अनि सुबदा अखोगी खतंग मयामना कनो तोनरी से मसिन धर्म ने धर्म सिदि पर्सनल ने अदो यामना अखोइना कनो तो इमारोन पांगन गिसु इमारोन मैतेई गिसु इमारोन अमतनी कनेदि पांगन से अखोगी निंगोन की मचाने ना मयाम जो खंग अदोगी नुंसिनबदो अखोगी अमुहना कमाई तोरा मुसेसनबा मसिन अखोइना याम पामिसे Guwahati da laiba United Manipuri Muslim Welfare Society koba NGO sina sarkar gi school sing da tamliba laita laira amung manungi angang singi damak free coaching class Guwahati gi Satgaw da pangthok pa hokre hairiba free coaching class asi nongmaijing amadi sarkar gi suti leiba numita oigani hairi maruaina English Science amadi Mathematics na chingba takpi tambigani hairiba coaching center asi Guwahati tanatana kasar amadi hozagi mafamdasu lagliba tha khara asida hangdoklagani haina United Manipuri Muslim Welfare Society ki secretary Abdul Salam gi cherol amada phongdoragli Aikhoi masel gi marakta lingjel manadabana aikhoi gi phangpham thokpa hakki damakta so aikhoina bikhani ri haina Tipra motha gi luchingba Pradut Kishore Debarmana phongdokre tangjanumit November gi tang 12 Agartala gi Astabol lampakta ising ichawgum tinkiba aphongba mifamda mahakna hai Bharat ningtambagi chahi 63 suba Azadi ka Amrit Mahotsav pangthokle sangkhraba chahi matamasida Tiprasana kari phangle Chingi lamda thabak leite school lei adubo ja leite doctor lei hidak leite aduna aikhoi gi phangpham thokpa hakasigi damak Bubagra Pradut Kishorna thawai tharabasu thagani adubu compromise ti tawro heba wafam phongdokki haina Agartala dagi RK Tarunjit na pautam lagli जमीन में हम लोग गरीब होकर भीख मांग रहे हैं अपना ही अधिकार के लिए क्या हुआ क्या है वजह हांसा करोई एकता नहीं एकता रहता तो आज ये राज्य आपका होता आज ये सिस्टम आपका होता Kangan Jabama Health Care Amadi Paramedical Science da University Grants Commission na Sakanglaba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tamba Yaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course asi tambiba hore Health Care ki field da skill development oiriba Medical Laboratory Technician Operation Theatre Technician Physiotherapist Radiology Imaging Technician Patient Care Management na chingba 12 pass tawraba singna tamba yaraba course asi tamduna isana isabu Tabak Pijabagi Kudong Saba Lobiyo Akupa Marol Gidamak Institute of Medical and Paramedical Science Ismail Market Central Road Silcharda Lengsimbirabu Natraga Mobile number 93957324456 da Pau Phaunabiyo Aroibada Maruoipa Pau Amukhanna Silchar National Highway gi nupi macha mamang khibagi thodokta Silchar Sadar Thanada miyam hopna thomjinkhre ahen ba masana kaya ga loinana School Sports Meet 2022-23 mathangi thada pangthoklagani Meitei amadi meitei pangal amata oiduna thabak oina utlasi haibagi wakhalonda mifam pangthokre amasung phangpham thokpa hakki damakta su aikhoina bikhani ri haina Tipra motha gi luchingba Pradut Kishore Debarmana penaba phongdokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare